Chayol gi oiba Rashifal da Mars ki tang kunthra dagina April ki tang manga phawbagi 2026 ki Haptagi oiba Rashifal aduni ahanbagi rashi asina Mes Rashi Chayol asi phamnaiba singi thabak tawbada mangam shanba senthok lambi yamba mi nai kai khumnabiba yung kai semjin chajinba imung manung santi leiba piri nakshatra ani di haksang da ana ye potmang saimang dagi section biu pakhang leisabi singi oina miwa lawbadagi muknaba thokani ngakthok jaba lei angauba ahum hairam ahum mathangi rashi asina Brisa Rashi Chayol asi thabak su nombada kana jaba mahi phangba angambagi mateng mapal leiba thabak pangthokpa piri kala bidya gi thabak tawsingi thoidokna kana jaba lan thum chawkhatpa piri nakshatra mari dagi haksang nungai roi mina yengthiba lei section biu pakhang leisabi singi oinadi anauba asa piri ngakthok senaba gi lei higok ahum mathangi rashi asina Mithun Rashi tang kunthra dagi April gi tang ani phawbadi karbar tawbada suja nomjabada sendong yamba mi gi sendol singdokpa wakhal budi thokpa ikha thaba singi thabak thorong pangthokpa mingchat phangba lamtu arapa satpa piri tang ahum dagi manga phawbadi ariba senpham phanggadawri nakshatra tareti kanaba watkani miwa taba lei laisa pakhang singi oina ahal lamanna sanbiba lei ngakthok sanaba thoiding amuba seng masang mathangi rashi asina Karkat Rashi tang kunthra dagina tang ahum phawbadi panduna leiba thabak sel phanglagani yetnaba thabak wadana loisinba mina sanbiba piri masak maral phagat kadawri tang mari dagi manga phawbadi imungi ikha thaba singi marida pendaba pamdaba thabak thaudok thengnaba lei haksang sang amada leigani pakhang leisabi singi oinadi aphaba ningba thungba matam lakle ngakthok sanaba seng masang leina pu khara mathangi rashi asina Sing Rashi tang kunthra dagina tang ani phawbadi sel maram chadana chatpa miwa taba mina yengshinba lamtugi marida muknaba piri tang ahum dagi tang manga phawbadi kala vidya gi thabak kana jaba masak maral chawkhatpa piri haksang di chaba tumdaba sayeng saya naba loinagani laisa pakhangi oinadi thajadana lana lawba lei ngakthok jaba sangom anauba hairam ahum mathangi rashi asina Kaina Rashi tang kunthra dagina ahum phawbadi sana lupa firol gi thabak tawbu singdi thoidokna kana jaba oijawi thak phanganba piri tang mari dagi manga phawbadi angambana changani potmang saimang lepsinba ishor gi thabak thorong pangthokpa piri haksang di khongkhut sajing hauganba lei laisa pakhangi oina thajanaba sanbiba lei ngakthok sanaba hairam ahum mathangi rashi asina Tula Rashi tang kunthra dagina tang ahum phawbadi budi loksing thokpa loksing lepsinba marup mapangi mafam chawthokpa imungi semgat sagatpada mapung phaba piri anauba thabak thorom paikhatpa aphaba kana jaba phangani matung sang amada leigani haksang da nungsang loinagani laisa pakhang anauba marup mapang phangani ngakthok jaba leiram manga mathangi rashi asina Brisa Rashi tang kunthra dagina tang mari phawbadi senthok marang kaiba sanalupa ake amogi potchai leisinba phamthol kaba angam athaugi thaujal phangba piri matung potmang saimang thokpagi pamdaba thaudok thengnagadori haksang ising yaiphamari nungaitaba piri pakhang leisabigi oina motinagani ngakthok sanaba hairam ahum leihigo khara mathangi rashi asina Danu Rashi tang kunthra dagina ahum phawbadi asa thaki thabak tawbasingdi senthok marang kaigani mingsat phangba mana mathum phangjaba imung manung harau tayamba matamni
Tang maridagi manga phawadi Ishorgi thabak thorom pangthokpa ngamjaba piri. Haksang ariba nungsit hauba chaba tumdaba loinagani. Laisa pakhangi oinadi sana lupa leitiengi polam phangba lei. Ngakthok sanaba lei napu khara. Mathangi rashi asina Makka rashi. Chayol asi taru taruba thabakta kanaba phangadauri. Wasat wanombada angam athauna Sanbiba masak maral saukhatpa wakhal buddhi thokpa aru ahen leitiengi pot leishin bangamba piri. Haksang gastric form tawanba lei. Laisa pakhangi oina miwa laubadagi muknagadauri. Ngakthok sanaba sangom anauba thoiding amuba. Mathangi rashi asina Kumbha rashi. Tang kunthradagina ahum phawadi hardware gi thabak tawbasingdi sendong hena phangba lan sampati saukhatpa mina sanbiba lamtu arapa satpa maramathum phangba piri. Tang maridagina manga phawadi khudi khunamda miga muknaba mot sanadaba thengnagadawri. Haksang mit nakongi ana yeklei. Laisa pakhangi oinadi nungsi waithungnaba lei. Ngakthok sanaba leiram manga. Mathangi aroiba rashi asina Min rashi. Chayol asi sanga gi thabak tawbasingdi thoidokna senthok lambi phagatchaba ningjaba thabak pangthokpa ngamba sana lupa amadi garina singba leishinba piri. Sagai natagi mari phagatpa chaba thakpada marang kaiba mina ikai khumnabiba matamni. Haksang laina tina masing hanthaba lei. Laisa pakhangi oina ngangba sakpada chanbiba lei. Ngakthok sanaba hairam ahum gi channel asibu subscribe tawbiramba amadi video asibu like nambiramba kawbiganu.